Asigi tarukta Stdcm na Pangthokkani haina Touramba public convention Thingkhibagi Maram lona thingkhraba lalhoulup Kcp Taibang-Nganba Amasung Uppk anina meeyam thamlakli Uppk ge assistant publicity secretary Nongdamba Maitei Amasung Kcp Taibang-Nganba group ke information and public relations officer Khongnang thaba mitei anina khudyak piduna thadorakpa cherola mana hai Hauzik iramdam Kangleipak asida loisinba ngamdana leiriba conflict asina maram oiraga Kangleipakta leiriba mipum khudingmak senmilonda akaiba amadi ahongba kaya mayoknari haibasi kakpa yararoidaba wafam amani Kangleipakna Indian Union da kumja 1998 da hek merge taukhibadagi ngasi fawba ireicha khudingmak Indian Constitution na piriba constitutional safeguards singadu ningthina phangbang ngamdana leibagi mathakta Man Tribe of Manipur haina Khangnaramba mitei maitei furupki tunglam chatso nongmo nongmagi mami samjilakle haiba wafam asi lali haina Kcp Taibang-Nganba group amadi Uppk na khanba leite maram aduna Kangleipak asigi tungi oinadi Stdcm na ngasi India gi constitution gi article 342 gi matungina scheduled tribe ki list yauhannaba honariba khongthang asi support tawi amadi kai khumnei Karigumba Kangleipak asina ST gi status phangba tarabadi land protection amadi atei hiram kayadasu chainga khara soidana phangani haibasu Kcp Taibang-Nganba group amadi Uppk group anina udaba nate Scheduled tribe ki list channaba honariba khongjang singda angamba thauna pangal putoktuna mateng pangnabagi damakta hausiksu Kcp Taibang-Nganba group amadi Uppk na achetpa khongpham amaga loinana lepli haibasi Stdcm na khangbiyu adumagpo illegal immigrants singna makhal makha kayagi lalong tawduna mitei furupki Kangkhul mutkinaba honarakliba sidagi aikoi punna lepminaduna ngakthokminaba haiba asina ahanba step oisi haiba Gidamakta Stdcm gi public convention ado matam khara public platform da pukhatuna electronics amadi print media gi khuthangda masa gi oiba wakhalon phongdoktuna leibagi matam nate haibasi khanthaminaba matam oi haina matam khara thingbinaba haizakibani maramdi leipaga sinangasi lanthengnariba issue natraga conflict asi yamna sensitive oiba amani hauji aikoina focus tawgadoriba asi karino chin narco terrorist singna tawriba sing asi karamna thengnagadagi haiba lomda hena puning chingsin haningi miyamgi thaupuba oiragadi miyamgi ihul khangba sumathau tai iramdam Kangleipak asi haujik ipa ipu singi matamda mikha pondana maromdom lepchaba ngamjaramba furup oirami adubu haujik madugi thakta leiba oidre aikoina ST status piu haina lauraga hekta khudakta government of India na pirakadobon leite loinana aikoina ST gi status pibiganu hairagasu hekta pirak loidaba nate pasipumba ase kumna neinaba yamna mathau tai aikoina haujik mayongnariba core issue asi divert tawkhiba yaba thabak thoram amata tawdanaba ireicha khudeng mangna honaminasi haina Kcp Taibang-Nganba group amadi Uppk na scheduled tribe demand committee da thambaga loinana haukiba tang tarukki public convention adu matam khara pangthokpikhinu haina thajaba wafamne masi Stdcm khaki wafam nate World Mitei Council WCM atopa CSO Association Organization natraga individual khuding mangnasu electronics amasung print media da wafam singasi thamba khudaktagi lepinaba Kcp Taibang-Nganba group amadi Uppk na puna thadurapa cherola sinapil tawrakle